Delhi the governor ka siangbu unakre Jiribam gi rifibam review tokre. Jiri the cookie militant sing namai tek yum sing outpost sing forest bit office mai thakre. Jiribam da ahenba Manipur Police Commando sing helicopter thadin bahokre. Lan asida basam sagi lefam sing da doktun Attoppa fam sing da lehen bi thong Puthokloidabani haina MP Bimol na phongdokre. Dakti Amit Shah Home Minister gi pai da baya hai. Bada bada. Aise da koi mati loi bo. Delhi da Manipur Governor amasung Chief Minister ani unakre Jiribam from review tokre. Jiribam da nong hingcha thorok khiba asiga mari lena ngasi New Delhi da Manipur Governor Anusuya Wike ga Chief Minister N Biren ga unakre luna Jiribam ge hojik oiriba phibam asigi matang da review tokre. Jiribam da hojik thokliba irang asi athuba control tawnaba Imphal da ahen commando team sing asi Jiribam da Indian Air Force ke helicopter sijinaduna airlift tokre. By road tasu QRF B bulletproof gari sijinaduna ahen forcing thomin kre Jiribam gi SP amasung OC sindokre. Jiribam da hojik oiriba phibam asigi matang da ngasi New Delhi gi Manipur Bhavan da Manipur Governor Anusuya Wike na Chief Minister ga unaduna thokliba irang ase review tawnaba honakre hairi. Militant sin Jiribam da license yaw nomitek yung kaya may thakre police outpost forest office may thakre state lenga ki makai da ahen Manipur Police Commando sing asi tangkak ani ahumlak thokna kangla da helicopter da kal amram da Indigenous Tribals Advocacy Committee itak Ferjol and Jiribam district na makhoi gi jurisdiction manung da Manipur Police Force amadi commando sing thamba yaroi karigoma pham asida wapam se thawoida ba tarabadi matung ta ba thorok aphuda gi da thodang sing itak na daita loroi hairi. Jiribam gi lesabi tholda masagi farm tawdun leiba Jiribam sorok ating bidagi soibam sarat chahi yankai mapan bu kuki militant sing na phaduna pukraba matung mihathin hatop pirambadagi hojik Jiribam da kanglup ani gi marakta saun unkhana ba leire. Jiribam gi tongan mafam sing da leiba khunja sing saphagada mafam sing da lanjenduna changjapam lawduna leikre hairi. Manipur gi irang asida kanglup ani gi miyoi sing masa gi leifamdagi hendoktuna relief camp ta lehenbagi mahuta security na Meeyam asigi punchi makhogi lanthum Ngak senduna lehengadabani haina 35 Super Lok Sabha Mikhalda Inner Manipur Parliamentary Constituency gi MP oina ka khraba angomcha Bimol akoijamna phungdokre. Kaisam thong daliba mahak mayumda pangthok pawgimpham amada mahak wafam asi phungdokloduna Bimol na hai chahi ama hena irang asi Manipur thugaiba pambasing na makhoi gi pandam phangnaba honarakpada ngasi phawba loisinba ngamdana leiri. Irang asi loising sangthahana namsilakliba lalong Meeyam saruk yabagi mahutta lenga ki leiriba missionary singda khanna matam oire haiki. Khai taning ba Manipur puthuai ning ba kamuna siki population segai besi pami ne aduna ina Indian state ka ko thangdore no ma pam ta to to nga ga leram gadam ni moi thangdo phaw da nga kana leram ga ti thamari manga mung da hanjal ga leram ne ba na han ni sipai nga ga leram ni mi sing kapthar ga nga ti asaw ni kapthar ko ta adu maina man ba ai ngarang na han bit the uba pictures thangdore ese aduna ina masi press conference so we want arang tiger we na pawge ai Twitter da ina see ethnic exclusivist agenda aduga unconstitutional over one imi gi sing thango ga property to ai ko kai ta si phung ko ta ke question like reinforce laga life and property se full force nga athang ga bane ado ai usik of district official kam se form the wari sang zare ji bang bi ko ado ina security gi matang hang ko zare aduga kari ke ko hom to ai hai won sui ai hai zare adu moi pasi reinforcement khara lai hai busi ko adu taw na ko na ri hai adu ga taw da le bam de ngarang de nga abam ma ko gi furu ko gi de nga aga ko gi furu ko gi de nga ta gi mai ta ye ngong ta phone to ko ai wari sa ngarang adu di pau si ina si nga tre hai ni na madu nga han na ba ina security officers in the request of the government BJP na lusing bo humsu batam gi NDA lengak lakpa matamda Home Minister gi pham puramba Amit Shah makhata na Home Minister gi pham pai dawiana leire pham asi Desam Party TDP dagi oina
पायरक्पा याई हाइना एजेंसी न पिरक्पा पाउदा हाइरी हौखिबा जुमसगजे निमित्त प्राइम मिनिस्टर हाउस द पांगथोकबा नेशनल डेमोक्रेटिक अलायंस ग्रुप की मिफमदा अनौब लेंगाक असि कैबिनेट मिनिस्टर सिंह कना कनाबु खनगदगे हाबी मतंग कुपना खनकी मिफम अदुना टेंटेटिव ओइना अनौब लेंगाक असिगी फम पुगदबसिंगी थोखिबा लिस्ट मतुंग इन प्राइम मिनिस्टर की फम भारतीय जनता पार्टी न ओइरगा डिफेंस मिनिस्टर सु पार्टी असिदगी ओइगनी अदुबु होम अफेयर्स की फमदी TDP दगी लालगा फाइनेंस मिनिस्टर न जनता दल यूनाइटेड दगी खल्लबा याय हाइना पीरी